Kumza lisningani taragani panda chahi nauribe nupi macha amabo ikai kumnaba manghan bikre haibagi wahauda haujik pokso eki makada wail chathari ngai cherakta victim oihaurabi nupi macha aduge apokpa mapabo thaudok aduda chenariba mioi aduna luchingba khutpu amana pharba matung tamthina phuraga hatnana bo hotnarambadagi sining chitta hinghore Thaudok asi ngarang numidang pung nipan makhairom taba matamda lamsang police station gi manung chanba iroi shemba jingjin gi lamdeng taba lambida thokibane tamthina phuram badagi sokraba miyoi adu sagolban amudon akham lekai dagi pukrambam johnson sahi kuntraga mari apokpa jadumani kawe mahakpu phuram liba aduna lamboi khongnang makhong mamang lekai dagi irom roshan apokpa ming nauba atopa ming nauba Loinana apokpa bidana lusingba khutpunani hairi soklaba johnson na phongdokibagi matung inade irom roshan atopa ming nauba hairiba miyoi ase school gi ben thoramba miyoi ne mahangna kumja lisingni taragani pange april anida matam maduda class kg khakta tamlibe johnson gi machanupi bo mahaki benda school thindok thinjin tawbagi khudong chaba lauraga angang adugi ikai khumnaba manghanbikhi thaudok aduga mari leinana haujik case sathare Adubu ngarang case adugi hearing nimit thoke adubu kari haina khibano haiba mahakti khangde adubu ngarang mahakna iroi sembadagi ising laururaga halakpagi lambida irom roshan na luchingba kangbuna iroi shemba jingjin manakta gari khamallaga lamdeng taba lambida thousand halaba matungda makokta nungdangna thaba yauna phusaiba tawkhe madudagi car ama lakpadagi laibak phaba khongfam thengnabadagi mahak nanthok hokibani hairi